Tongan Tonganba Department Kunma Thoi Henbana Saruk Yaduna Kalyan Shivir Public Welfare Camp THOURAM all service for every citizen, easy access, many services, one mission, people's welfare HAIBA WAKHLLONDA NGASI. District Administration BISHNUPUR SHINDUNA ISHOK LEIBA CHINGPHU NINGTHOU SHEMBILEIMA HAIRAOBUNGDA PANGTHOKHRE THOURAM ADUDA DC BISHNUPUR PUJA ELANGBAM IAS ADM TOIJAM OPENDRO MCS SDO Nambol Tongbram Shyamkumar MCS CMO BISHNUPUR Dr. L Raichandra PSC Laima Pokpamgi MOIC Dr. P Umakanta Amadi District Level Officer Singsu Saruk Yaduna Department Singna Piriba Kudong Chaba Singasi Miwoi Lising Henbada Lemna Kanaba Phanganki Medical Department ki Maike Digi Stol Mapan Hangni ISHOK Amadi Kulthang Naba Singi Kunja Sing Lemna Ana Laying Ba Amadi Mathau Taba Te Sing Lemna Taubaga Loinana Mathau Taba Hidak Singsu Lemna Piki Thoramaduka Mari Lainana DC Bishnupur Puja Elangbam IAS na Fongdo Kibada Chief Minister Y Kemchan gi miding Makada Department Singna Piriba Kudong Chaba Sing Kudakta Kanaba Phangananaba Leiriba Public ki Leiriba Problem Sing Solve Tongnaba Public ta Government ki Scheme Sing Hene Aware Pinaba Thoramasi Pangthokpani Loinana Miyamna su asigumba Thoramasi Support Tawiduna Kanaba Sing Lobiu Haiki Honorable Chief Minister ki Makada Bishnupur District ta second day Nambol subdivision ki Makhada akoy ngasi Kalyan Shivir se akoy organize tawjabani aduga mayam ngasi different departments tagi lakpiraga officials mayam na lakpiraga praja singi yarigai khudakta form submit tawba initiate tawba yaba adudagi thabak resolve tawbiba yaba mayam do akoy department phanyam loinmak suna haitare whether social welfare gi natraga chief medical officer ki or agriculture ki horticulture ki forest ki yargai mayam na khangingba scheme gi matang do oiro aduga kai khudung chaba benefit social welfare measures mayam kari loba yage habdo khangbi boy na inquiry tawba oiba aduga hana thazan gi ba or ngasi thazan ningba form gumba mayam no ngasi thazan giraga yaraga di ngasi mak khudakta koi resolve to ya ba or pi ba ya ba port oiraga di mayam la piraga khudung chaba se lobi ho haiba gi ngasi akoina chance lawjabani adugi mayam na sigi se participate tawbiu mayam khangdaba mayam dasu haibiraga ngasi se akoi pung mari bawba akoi si camp se kathagadabani na mayam lakpiraga khudong chaba lobi ho aduga